Jacob mayumda amuk halae. Kananasu phone tawbiraktabanina phone du mon mayada adumak thanami. Phone lakpagi makhon tabada prap jangshinduna yenglubani. Adubu paikhatwa nanghaudana mutkirami. Yenglubada Roger gi miss call ani lerami. Mana amuk tawdawshu balance yaudabana phone du tawudre. FB hanglaga inbox da oina text tawrami. Bye. Phone fiber nanghaudre kamdawrige. Roger di mana phone pairaktabaduda masu phone du hanna yengludre. Ashumna Jacob nongalaga okto neklaga chawhalga loinena pochai holami. Laikai minasu maramdu khanglabanina nungaite haiba natana karishu tawba ngamlamde Jacob kidama. Matam kharagi matungdani Jacob glass kanek chami. Babuna Jacob ashi piu laklo ne. Au laklagi baya. Glass adu chamba loridana chana taknaba pinaba chatpada avem hoi oirami. Avem ga yam luna tinabi nupiduna. Aya Jacob natra. Jacob fat in khalubada avem hoi oirambaduda ikairami. Matara shindugi mamangda avem su ikairami. Adubu kaishu khandaba saraga hotel boy amu oiraba. Jacob nokmi. Oire. Adu khak haram laga mathau amuk tawkhre. Abem kaishu khandana masak khufajasika yam pamuye koininglasu asumbadi bilaite. Abem gi chana zabi mataroi tondu Jacob ki matawdu uraga yamna nungaijaramde. Bye evida friend oidaine nanga. Oi. O kay haina hange. Jacob yumnam haina hangbane. Photo gati haptabane. Hui oina hapane. O aishu friend request thajinge. As aina shomda unfriend tawninglakansida. Kayge. Shumbaga tinaradi imana khanglakpada hatlani. As loihe miti nababu mana aduni adani leivra. Aidi loitinani. Muslim oikera, Jimmy oikera, Nepali oikera, gari driver oikera, khabar yonba oikera, oiningba oijasano nungsidra. Maitei machana haujikian taraktuna shuba nombada ikairaktrisa asina tungda nungaidoine. Hoi shana ibemaga koigesu koinajaro. Koinage haribane. Nisha saba nupida jaga tawba khangnadawsaru sel tanbada ikaidaba makhoigumbasine aina yamna nungsirise. Koinero nanaidi yajere friend fao oibi kaije. Hoi haujik laira oijerasu asumainabu honabakaladi hotel boy dagi mahajon oirakini. Is yam tugache asengiga koina leramniko. Aidi adumainaga khangna leramadi kaunarusi ikaiji ko. Gas leitaba tawjanu. Yari jalasilao gas leibi ibema. Nupi anidu paisa piramlaga chatnaba thorai. Tona Jacob ki manakta changsilaga evida friend oise ai request tharake. Jacob takna adudi chalugige ko. Avemna yari lao paktabi. Ho apakbi lakjere nanai jalasi. Nupi aniduda ngasaidagi yengdabadu gari thawkrakanda yengjerami. Angang oirabashu Jacobna abembu nungsijarami. Lairipa magi mawungsida kaishu haibadi ngamjaramde. Adubu mahakna matik chaba mi oirakanda abem lauge khanjarami. Matamdi khangaude mahakna hanagumna ayuk nganta hogatuna cycle aduda khabar biba chatlami. Nungdang davudi babugi hotel da tancharasu ayukti magi kaduda thonglami. Gas ki awaba oibana chaktuda alu khara nganchilaga nongmagi hingnaba khara charaga school chalami. Ma chadramaksu hui adugidi nga ayaiba natraga yen ayaiba leiraga pijarami. Leramko dada chatlukige. Ayuktana khabar biba hala agana school chatnaba amuk honaba. School halaklaga hotel da amuk yawba.
loiraga larik paba asumna ngaihakta sangjadakai honajarakpana phone da kaya thawai yaurude. Incoming yaudrofau recharge tu halamde paisa khara fanglakpaduna bank ta tungsilami. Shiki ama phawba chathok jaramde chaninglabasu mana yauriba hotel dudagi charami. Babu nasu makhoi gi bara dugi chawhalna fajana sinarakpanina sauraga chaibafau ngamlamde. Jacob ki mari mata natrabasu chawhalna khara yengbiribasi nattana kananasu magin haina hanna yengbiraknaba leramde. Mamagi mabung adusu yamna nangbana masagi chakhum phawba mai muttanaba hotnabada awaba kaya oirami. Uchina china 11 gi exam phawba loisinkre. 12 amu kanaba hotnabada bank ta lejariba paisa khara amu lauthoklammi. Roger na phone tawrakpadasu chatrabanina makha tanadi call tawrakhidre. 12 karakpagi lairik amunba thibada phone paisa du hapta yadabagi haplabasu Roger gadi pau faunakidre. Yamna thajadana nongmagi message thanarakpana Abemga Rogerga khara naksinarami. Nungsidabagi dinate wari sum sanabadagi Roger na Abemda Jacob ki maramda loina tamthoklami. Tamjaribadu nungaitabagi tambani adubu Abemnadi Jacob ki maramda hanadagi haujikna hena imung manung natai chadi khanglakpadagi tonda amuk wari lirami. Nangnaga Jacob hazai ngaujai honabakali kainaga harido. As lore phibam taramdre koinaramdaba phakredako. Tonna amu kidorage. Ibema mamado atopada amu mayum pankre hai. Adagi mapadasu nupi kaya noma loli. Adagi mayamba ahanduna lalhauba yaukriye. Aduka mayamba yaimadusu Delhi-da 4 kapaga lehiramale. Ton taba warakpadagi afaba leiradi fataba leiba taba athiba leirambagi fajabasu leiramibane. Mi khudimak amata licha chajat manadabane. Nanga aigasu manaramoy wakhalsu manaramoy. Nangna pamjaba misakto adum koyo. Mi amabu adu haknasu hantana khangano. Aduna tungda ningamdaba kaya lakani. Kahini bema ai mabu hantana khanbagi nate. Masakpudi fajai haibabu maga koinabadi talle haijabane. Haujik watamsida maga khangnaraga aingondi yamna soklakani. Kamaina shoktuba. Ipana police officer oraga imana college ki lecturer oraga aina mangonda leiba haise yam thina khetnadro nangsu khaluni hairo amta. Yahe nangi wakhaldo ado mana nangonda koige nushikaina han hairakpro. Hairaktrasu ahanbugi mitengduda aise mana pami adum khangjare. Yenglakpa khudimmak apambeni khaliba koktusu yahe. Handak Abemgi honglakliba mawong matawduda tonsu wa ngangba faw talami. Tonasu inthi nungaina kawbi ngangbidabaduda ahenba pambi Abemdo atopa mataroi kayaga oina pulami. Tonsu naha oribana pundrasu yai tinadrasu yai khaladuna masu atopa mataroiga pulami. Adubu tondi nongmata Jacob ki oiba wahi amata atopa mataroi singda palamde. Abemdi Jacob ki maramda wathi ngangladuna karimnaraga noklami. Adudasu nate tona Jacob yamna pamjabani hotel boy du haiduna karimnarami. Fagi dagi nupi anidu kaungnaramde. Abemdi nupa postaba ngakta nate matam shigi chatnabi khangba paisa paiba yum fajaba yenglami. Tondagi Abem hoina mayum makai lingba henbaga masaksu Abemna khara henbaga yamna mukjarami. Tonna Abem uba khudingi kharadi waraujarami. Abemdi mana thokpa muktana adum leijarami. Nongmadi tondu Jacob na yauriba hotel aduda laklami. Jacob
Jacob ngayak khanjanei. Ton haiba natro nungmingdo. Mani. O kei chasige. Gyani kim charege shum pochi leiba lakpagi changlapane. Ada nang ebi paitraba. Ai kaya sangde aduna paitre. O phone number amukta bibigera. Jacob nokmi. Aishe phone paiba haidune. Recharge kaya hapte. Incoming for gyaram domande. O say aditi agi number ne. Nangna sangbakanda call to biro. Wari amta sananing bane. Hoi yai sanase. Ton magi number do piram laga hankre. School da abemna ton bu ushitana yolakpadu ubada. Ton sounding bana loirabani. Aduna Jacob ta asing ba amata di khangdok lagi khanduna number adu piram bani. Nong mata risa sanba phau pamujaba Jacob tu. Tona wari sanasi haibaduda abengi oramgani khanjaduna risa hapjarami. Atay matamdadi sangjadabanina nungdang pung tara tarakpa adwaida oina phone du tawrami. Tonsu lairik paraga laibanina phone number khangdrabasu paikhalami. Hello, kana? Ton oibirabo. Aw, mani Jacob la. Mani. O kidoramino. Aikhoidi thabak loida ngairi. Nangdi kidoramino. Lairik paramani. O fai. Aishu paduni. Tuition chatpasu ngamdabanina lairik khar padari. Juefse lan bangamdo mandre. Is atumaina hainida chaksaraba. Chare. Kei mathen charage. Nungdangdi tanga hawaiga dum chai noidi. Aikhoidi nga tawbaga khamenga thonge. Pan ama irole adagi khachingkang hau amaga. Asba yam hauna China. Kaidagi haubanoda chaningdabana nare. Kaigi adu hauba enjang sinduba. Aidi champut gumba achamba kangsui gumba yamna chaningi. Aikhoi palem panthahoidi thau ngaudradi chakjadi. O ado nangna wari sanadau lei harambado kai wari no. Ton ngaya khanja nei hangsira hangloisira adubu wadu haudoklaroi gi khallaga keishu nateda shumnanga wari sananing paine haujik sanaiside. Aidi yamluba wari ga malore. Ada abemdi kamdori haidi kuire udaba. Jacob na abem palakpaduda ton kitang nungai jaramde. Jacob ai kinum hange. Hango. Asingba hairukwa. Hoi hairake. Nang abem nuksibra. Wahang de tabada Jacob momonokjay. Sorgadu sangna hondokjay. Chahi matang siga sinfam siga yumgi condition siga thamoi degi forak liba ihul asiga onthokna chana khidre. Hayo nang abem nuksibra. Nuksiye adubu phongdokiroida matik chakhige matamduda nangna mateng pangbiuga. Ton abemna Jacob pu hanthana khaliduga mana Jacob ki michangda phau changlubagini best friend kainakibadu. Aduga Jacob na haidoraglisiga kapningba faraklami. Tumina laikibaduda. Hello. Tai. O aidi tatkraboi ninglure. Nasamatik Jaco. Aigi tado matung pukbane. Yam kena mauna leisabane. Nang namabu nungshiragadi nungaina thambiyo. Hoi, aishu khange. Adunabu ay haujik mangonda karishu hydribasini. Kona hayawai haige. Ada nangdi haidi khangnaba leibra. Leideda. Senglaba. Sengi. Aigi best friend Roger du koigera. Ton na. Yam phabane. Aigi best friend do. Ton wakhanda. Aina ma nushijariba pamjariba aduga best friend koigera kaina. Koirani yamna koibirani. Shu mantra abemga thunaranu kainero nabani kainero.
हेलो किदौरगे तोन खंबोई लाकोई हा किसु तौदि तुमिन्ना लेखिबदुदा अदजेको अयवा अमदी हाइनिंबने हायो केमता कोइगना नंगी मतेंग हाइबदा अयारगे अदो हौजिका निपिसिंगसे अहेंबदी यामना पामनरबने अइसु खंगिदा तोन मतमसिगी चनबी अदुबु अइ मदु यावबा याद्रि इशामति चाद्रि फै फै अदा नेगी फैमिली तोनसु हंखै हंगलुरगा चपलेपखि जेकोबसु मदु हंगलकपदुदा खितंगदि नुंगाइजरमदे अदुबु हाइदे यादबना तोन अइगिदि कनाम लेत्रे ओ अइ खंगदबैनि साउनुको शाउदिदा कैदौ शाउदिनो फरे नंगसु वरमनि पोथाजरो होय होय नंगसु लाइक पाथो अइसु मैहा पाखिगे थमगेको होय अनिदु फोन थमनख्रे तोना हंगलिंगलिबा कयादु करिसु हाइबा ngamjahoude mahakna khalluriduga जेकोबना अबेम पामनंबगा मतोमता इकाइजरमी अबेमना तोंदगी लापथोखिबसी खल्लुरगा जेकोबना मागी साइडता लेबिगद्रा खंजरुबनी पुमनमक अरेंबा हाइबदु ओइरे तो लाइरिकदु मखा पाथबा यारमदे मथाइ नुंगाइतना नुमित्तु हौख्रे ट्यूशन चटमिनरंबा निदु हौजिक्ति तोंगान तोंगान चटनरे ट्यूशन मफमदसु अबेमदो तोन उबदा पैरपका तौई तोन हाइदि मचिन मनाव मरी सुबनिना मानसु अहल ओइबनिना ज्ञान यामना तारमी अबेमदि मतोमना पोकपगी हौनबी माना ngamdrifaw यादबी खरा केसिनबी अनम कंजबिनी तोन तानबा थवैना मतारोय अमदा अबेमना असुमना बाय रोजे को बामा खंगे मुंबई दे लई पोस्ट कुतादी हाइबिरनु हाइरिए मयुंगसे यामथिना लिंजाने नुपी अदुना सेस यादेगो कमै खंगलिनो फेसबुक तकी खंगनबने आस बिटका लेते फेसबुक की नुपाबु फेसबुक की नुपादु नुपा नत्रदि बुटला नते दे बाय अदुइ नते मखोइदि नुपी कया नोमा मेसेज थानरंगनी अइखोइसु नुपा मया मेसेज थानेदुदि फोन मरम मरकता तौरे खंगदे ग्याम चमी अदा इचम चमना दिनेरा नत्रगा कोइनेरा